Tamo, khoi doctor nam tuning sing biro. Ai sang hui ke. Pani? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯔꯨꯝ ꯆꯪꯉꯨꯁꯤ ꯆꯪꯉꯁꯤ ꯆꯪꯉꯣ ꯆꯪꯉꯣ ꯇꯥꯃꯣ ꯁꯟꯙ꯭ꯌꯥꯒꯤ ꯔꯤꯄꯣꯔꯠꯇꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯄꯤꯖꯈ꯭ꯔꯗꯨꯅꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟꯗꯤ ꯍꯥꯟꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯍꯣꯏ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯄ꯭ꯂꯤꯖ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯇꯗꯤ ꯇꯥꯛꯄꯤꯌꯨ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯃꯥꯁꯦ brain tumorꯅꯦ brain tumorꯅꯦ brain tumorꯅꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ brain tumor ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯨꯝꯃꯤ ꯇꯥꯃꯣ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯐꯅ ꯆꯥꯎꯈꯠꯂꯕꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯤꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤꯒꯗꯒꯦ ꯇꯥꯃꯣ ꯃꯍꯥꯛꯁꯤ ꯆꯥꯎꯔꯥꯛꯅ ꯊꯥ ꯑꯃꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯟꯅꯨꯄꯤꯕꯨ ꯁꯨꯞꯅꯒꯤ ꯊꯥ ꯑꯃꯈꯛꯇꯪ ꯇꯥꯃꯣ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯃꯥꯒꯤꯁꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯑꯋꯥ ꯋꯥꯈꯜ ꯈꯜꯍꯟꯕꯤꯗ꯭ꯔꯕꯗꯤ ꯊꯥ ꯈꯔ ꯍꯦꯟꯅ ꯁꯥꯡꯗꯅ ꯍꯤꯡꯕ ꯌꯥꯅꯤ ꯀꯔꯤ ꯍꯥꯏꯕ ꯗꯣꯛꯇꯔ 이베마 낭디 가리 타우드레이네 가리는 낭 타우레이네 Ado Sandhya, nangbu gari di yam kan thaudaine. Kan soktrise yam pharzani. ꯑꯩꯈꯣꯏꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯇꯥꯕꯗ ꯄꯥꯈꯠꯂꯨꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯀꯩꯁꯨ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯦ ꯍꯥꯏ ꯇꯨꯕꯗꯨꯗ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯍꯧꯕꯖꯥꯠꯅꯤ 어 뚜부두다 기안 망으라봐 아도 헉직부 망키버 기안도 팡려버렸더러 ꯅꯣꯡꯗꯝꯕ ꯆꯪꯉꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯁꯟꯙ꯭ꯌꯥꯅ ꯈꯖꯤꯛꯇꯪ ꯁꯣꯛꯄꯗ ꯅꯪꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯁꯜꯂꯤ ꯀꯩꯒꯤꯅꯣ 이bun가 오이베마 마디네 얌 빠크 짜오보니 누빠 만지게들이 세이때 ꯁꯟꯙ꯭ꯌꯥ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤ Adudi Sandhya, nang kaisu thoidokpa tawdrabanina aikhoi mu chatlageko. ꯆꯠꯂꯁꯤ ꯁꯟꯙ꯭ꯌꯥ ꯆꯠꯂꯨꯈꯤꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯀꯣꯂꯦꯖ ꯀꯥꯔꯛꯀꯦ 아두니 이베마 이코이는 가이르세 바이 ꯕꯥꯏ 이나마 ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤ ꯑꯗꯣ ꯅꯪꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤꯅ ꯅꯈꯣꯏ ꯇꯥꯃꯣꯆꯧ ꯗꯥꯛꯇꯔ ꯎꯅꯔꯛꯈꯤꯅꯤꯌꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯁꯤ ꯗꯥꯛꯇꯔ ꯎꯅꯕꯤꯔꯛꯑꯕ꯭ꯔꯣ ꯎꯅꯔꯦ ꯏꯕꯦꯝꯃꯗꯤ ꯃꯥꯗꯤ ꯇꯨꯝꯍꯧꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦꯕ
ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯆꯜ ꯑꯃꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗ ꯀꯔꯝꯕ ꯃꯕꯨꯡꯅ ꯆꯥꯕ ꯊꯛꯄ ꯆꯪꯒꯗꯒꯦ? ꯍꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯣꯕ. ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯕ? ꯁꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯣꯕ. ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯇꯥꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯅꯥꯕ ꯃꯁꯥ ꯇꯥꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯕꯅꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯊꯥ 5 ꯇꯔꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯗꯣꯛꯇꯔꯅ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅꯦ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯣ ꯀꯩꯅꯣ ꯍꯥꯏ ꯋꯥꯁꯤꯕꯣ? ꯀꯔꯤꯅꯣ ꯍꯥꯏ ꯋꯥꯁꯤꯕꯣ? ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯁꯨꯝꯗꯒꯤ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯃꯥꯕꯨ ꯈꯔ ꯁꯥꯡꯅ ꯍꯤꯡꯍꯟꯅꯕ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯕ ꯇꯥꯕ. ꯉꯥꯏꯍꯥꯛꯀ ꯇꯨꯝꯈꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯑꯁ ꯋꯥꯅꯧ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ. ꯇꯥꯃꯣꯆꯧ ꯑꯩꯅꯦ ꯍꯧꯒꯠꯂꯣ. ꯍꯥ ꯁꯦ ꯆꯥꯁꯦ. ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯉꯁꯤ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯅ. ꯁꯦ ꯆꯥ ꯊꯛꯑꯣꯁꯤ ꯇꯥꯃꯣꯆꯧ. ꯆꯥ ꯊꯛꯑꯣ ꯍꯥꯏꯔꯣ? ꯇꯥꯃꯣꯆꯧ ꯍꯤꯗꯥꯛ ꯀꯥꯏ ꯂꯩꯍꯧꯒꯦ? ꯀꯔꯤ ꯍꯤꯗꯥꯛꯅꯣꯅꯦ? ꯌꯦꯔꯨꯝ ꯁꯪꯒꯣꯝ ꯀꯩꯒꯤ ꯆꯥꯏ? ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯐꯅꯕꯅꯤꯅꯦ. ꯑꯐꯕ ꯆꯤꯟꯖꯥꯛ ꯀꯩꯒꯤ ꯆꯥꯏ? ꯑꯗꯨꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯅꯕ. ꯑꯗꯨꯅꯕꯨꯅꯦ ꯑꯩꯅ ꯍꯤꯗꯥꯛ ꯍꯪꯉꯤꯁꯦ. ꯏꯍꯦ ꯑꯩꯗꯤ ꯀꯧꯕꯨ ꯀꯧꯏꯅꯦ. ꯅꯪꯒꯤ ꯍꯤꯗꯥꯛꯇꯤ ꯀꯤꯆꯟꯗ ꯂꯩꯍꯧꯕꯅꯤ. ꯑꯗꯨ ꯇꯥꯃꯣꯆꯧ ꯑꯩꯅ ꯉꯥꯇꯥ ꯍꯧꯔꯗꯤ ꯅꯣꯏꯕꯨ ꯀꯩꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯑꯩꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ. ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ. ꯑꯁ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ. ꯀꯨꯝꯊꯔꯛꯀꯦꯕ. ꯑꯁ ꯂꯥꯛꯑꯣ ꯍꯥꯏꯕ. ꯀꯩꯅꯣ ꯇꯧꯁꯤꯕꯣ? ꯑꯁ ꯆꯥ ꯍꯩꯗꯣꯛꯑꯣꯅꯦꯃꯤ ꯏꯕꯦꯝꯃ. ꯇꯥꯃꯣꯆꯧ ꯂꯥꯛꯑꯣ. ꯇꯧꯔ ꯂꯥꯛꯑꯣ. ꯁꯦꯕ ꯑꯁ. ꯆꯥ ꯍꯩꯗꯣꯛꯑꯣꯅꯦꯃꯤ ꯏꯕꯦꯝꯃ. ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯇꯧꯗꯕ ꯌꯥꯔꯣꯏ. ꯑꯗꯨ ꯅꯅꯝꯃꯗꯁꯨ ꯍꯥꯏꯌꯨꯗꯅ. ꯌꯥꯔꯣꯏ ꯂꯥꯛꯑꯣ. ꯀꯩꯗꯧꯔꯒꯦ? ꯅꯣꯏꯕꯨ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯅ ꯉꯥꯇꯥ ꯍꯧꯇꯥꯔꯗꯤ ꯏꯅꯝꯃꯅ ꯈꯣꯡ ꯅꯥꯝ ꯊꯥꯡꯒꯠꯀꯅꯤ, ꯇꯥꯃꯣꯆꯧꯅ ꯁꯟꯁꯥ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯧ ꯍꯥꯏꯁꯤꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ. ꯑꯗꯨꯒꯤꯔꯣ? ꯍꯥꯏ ꯉꯥꯏꯈꯣꯅꯦꯍꯦ. ꯑꯇꯩ ꯂꯥꯏꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯕꯨ ꯃꯁꯛ ꯌꯥꯝ ꯐꯖꯈ꯭ꯔꯦꯗ. ꯑꯁ ꯌꯥꯔꯦ ꯌꯥꯔꯦ. ꯑꯩꯕꯨ ꯊꯥꯒꯠꯁꯗꯅ ꯇꯧꯁꯟꯅꯗꯅ ꯇꯜꯂꯦꯗꯤ ꯍꯥꯏꯁꯤ ꯇꯧꯗꯕ ꯌꯥꯔꯣꯏ. ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯌꯥꯝ ꯁꯤꯡꯕꯅꯦ. ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯇꯧꯔꯣꯁꯤ ꯂꯥꯛꯑꯣ. ꯅꯍꯥꯟ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯈꯤꯕꯗꯨꯕꯨ. ꯍꯦꯔꯥ ꯅꯪꯅ ꯅꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯆꯠꯅꯤ ꯍꯥꯏꯕ. ꯑꯩꯅ ꯁꯟꯁꯥꯅꯤ ꯍꯥꯏꯈꯤꯕꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯧꯔꯣꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯧꯔꯣꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ 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 ꯂꯥꯛꯑꯣ. ꯏꯆꯟꯅꯨꯄꯤ ꯌꯥꯍꯧ ꯉꯟꯅꯕ ꯑꯩꯗꯤ ꯁꯟ ꯁꯥꯔꯦꯍꯦ. ꯑꯩꯗꯤ ꯆꯣꯡꯉꯦ.
yare tamu coy nama yare to hai ma ai dia ayuki hidak sabu kau kau ai hidak masaru kige asumna akhoi punna nokheduna punsi chupa leiba phangjarabadi kayada nungai gadabano manama moi thamu zo adubu pumnama ase ishorna di tambiramdre ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯗꯕ ꯑꯁꯦꯡꯕꯅꯤ ꯃꯥꯃꯥ ꯑꯗꯨꯗꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯥꯃꯥ ꯁꯟꯙ꯭ꯌꯥꯒꯤ ꯑꯅꯥꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯗꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯅꯪꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃꯅ ꯑꯋꯣꯏꯕ ꯁꯥꯗꯨꯅ ꯉꯥꯜꯂꯨꯕꯗꯨ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯃꯥꯒꯤ ꯐꯤꯕꯝ ꯈꯪꯇꯣꯛ ꯁꯣꯛꯆꯜꯂꯤꯕ ꯃꯥꯅꯤ ꯃꯥꯃꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯃꯥ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯑꯣꯏꯅ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯅꯪ ꯌꯥꯇꯥꯕ ꯃꯗꯨꯕꯨ ꯃꯥꯅ ꯊꯥꯖꯈꯤꯗ꯭ꯔꯅꯦ ꯃꯗꯨꯒꯤ ꯅꯪ ꯀꯔꯤ ꯋꯥꯔꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯃꯥꯃꯥ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯋꯥꯍꯩ ꯇꯧ ꯅꯪ ꯚꯥꯞ ꯇꯥꯔꯦꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯤ ꯃꯌꯥꯝꯗꯣ ꯅꯪꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯉꯥꯡ ꯇꯥꯕ ꯍꯧꯖꯤꯛꯀꯤ ꯐꯣꯔꯃꯨꯂꯥꯗꯣ ꯃꯗꯨꯅꯤ ꯐꯣꯔꯃꯨꯂꯥ ꯅꯝꯕꯔ ꯇꯥꯟꯄꯥ ꯑꯁ ꯅꯣꯡꯗꯝꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯅꯤ ꯁꯟꯙ꯭ꯌꯥ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯋꯥ ꯏꯜꯂꯨꯕꯗꯒꯤ ꯃꯥꯅ ꯏꯟꯁꯤꯟꯕꯗꯒꯤꯅꯤ ꯅꯍꯥꯟꯒꯤꯗꯣ ꯍꯣꯏꯅꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯑꯗꯨꯕꯨꯔꯣ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯗ ꯏꯁꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯍꯥꯛ ꯀꯩꯅꯣ ꯌꯥꯋꯥ ꯈꯔꯗꯪ ꯄꯥꯎꯃꯤꯟꯅꯖꯕ ꯇꯤꯂꯥꯡ ꯈꯌꯣꯠꯅ ꯇꯥꯕꯤꯌꯨꯗꯣ ꯅꯨꯔꯥ ꯆꯥꯃꯅ ꯁꯤꯔꯒ ꯄꯥꯈꯪ ꯆꯥꯃꯅ ꯉꯥꯏꯅ ꯆꯤꯡ ꯄꯥꯈꯪ ꯆꯥꯃꯅ ꯁꯤꯔꯒ ꯅꯨꯔꯥ ꯆꯥꯃꯅ ꯉꯥꯏꯅ ꯆꯤꯡ 그러네. 막고 있는 건 찡찡. 막고 있는 건 찡. 헤이. 아빵 가타. 모두 뭐 풀업 썼더라디. 뜯더라봐야더니. 아씨. 까리기도 너는 씨 맛있다고 망고는 뭐 이해하는데 뭐 까리기도 와이. 그다이 되누다 마마. 마마기 다이로그도 올송 악다. 아 나긴 버리도기. ज्ञान तादे कोई फादे 가타. मधु फाव फाव ngam ngamoi sung ngamoi nang dialog tu ga angang ore ta larik paw hai di nori khara ka khuman khara isi nang tol rang muni ha nang lerang muni ne era mama pangai jil kunu da adu bau de khoi tarokte basi budi khara khara khonge tu adu na bo aina piki ba tian khaba mantra kuma dialog tu nang phaw ngamri ne ba as adu wanga sunate da mama मामा की डायलॉग तो दी जगिक जगह भाप में ना वो ताजु तादना फरे से ए वाई अदो नंग नहान नंग लुहोंदोरेना मंगोंदा हाखिबदो मदु ओइदबन हाबसी मा थाजखरे मामा हेरा अदु बाउदे इजु नोंदम बनी कैनो मामा नोंदम बनी गाय मोंग नंग अदु ओइरदी ꯑꯩꯒꯤ ꯐꯣꯔꯃꯨꯂꯥ ꯅꯝꯕꯔ 18 ꯁꯤ
सक्सेस ओइद्रबनिना मखा फमुला अमा अनि काले हायरे गा मामा कानबै कानबा अमनि दंग कालनो पुलप कान थोग यानब तोरो कोइ दरोगा ओके गुड आइडिया दिस इज माय लव एंड फाइनेंस एंड अरोइबा द इन फमुला तंगलो फमुला नंबर कुथोंगो Hey, kaigino noina matu sonbi nupis da noini changdana fade honaride namai doi kai draw Hey, sibunang inupira mane ai nupini चलो नंगे से चलो अब चलो मानो रंग का खमी चलो कौन थे नर्जी चलो ने संध्या संध्या कोई मामा फोम लागे फेल हो ले रे Come on, don't do it. I get a knife. Follow in dark. चानन चत्खिनु चंसिलको चानबी चिन्ननु चानवी चानन चत्खिनु चंसिलको सेलसी चेलसी चत्लसी सही सु चप चप चारे दो चप चप चारे दो चप चप सही सु चप चप चारे काइना चिलो चिलो न ठन्डा चिलो Channavi chinnanu channavi Channana chatkinu sansilago Channavi chinnanu channavi Channana chatkinu sansilago Chalaji 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 Sahi jo chap chap chare Channana chatkinu channavi Channana chatkinu channavi Shining but the sarushi, shining but the chalushi, chatlo sangshi charushi. Shining but the sarushi, shining but
西，蒸喽蒸西炸如西。Jousting的角度那金克炸如西，Jousting的角度那金克炸如西。中文炸西瓜，Chicken chili 炸泥。中文炸西，给你嘿，Chicken chili 炸泥还那个。中文炸西闽南话。Chicken chili 炸泥。中文炸西。Chicken chili 炸西。中文炸西。Chicken chili 炸西。中文。中文。中文。中文。Haima, nung da masaya alay de, hoy ni. Jang sila o. Kedore nung damba? Oo, amado laktabagi, thawai nungay triro. Natida, nuy na ngang basima. Kangay bungo, ay kusin hawayam, taro krasani. Adubura, Sandhyada, masakara nungay te haibane. Adugi college karakta bo irangani. Sandhya bo. Yam serious oirjala. Longpo longdri da hana chiksala eko. Aduwa natida. Anaba ibsidi yam wabne. Ado, akhoi mem uradi. Masuma thai nuajini. Akhoi mem se usira. Hoini hoini. Adu oiraga hayingse ga Sandhya hoida chaurase. Yaye. Noi college ki na manabi mayam lai ne. Hoy inama. Haima, kedore Sandhya na da lep le dia. Nang nai habadu da akhoi myam ana hangla ine. Ai kisto di. Haying degi di ai shu hanagum college karge na khalamine. Nang na college laktabadu da nung dambana nui chause haidana akhoi myam haunaraga la ine. Sandhya, haksang khara nungairaba natra. Ai kisto di na. Nong damba nang na pangpa de hek pakali kayam nusirabano khangde he. Ai khoi se asum na sum nokmin narambadagi nong manatraga nong madi kaina doni ko
ꯑꯩ ꯁꯖꯦꯁꯟ ꯑꯃ ꯄꯨꯊꯣꯛꯀꯦ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦꯗꯅꯦ ꯆꯥꯛ ꯂꯣꯏ ꯀꯧꯅꯁꯤ ꯍꯪꯆꯤꯠꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯥꯏ ꯃꯌꯥꯝ ꯄꯨꯂꯞ ꯂꯣꯏ ꯂꯥꯛꯑꯣ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦꯗꯅ ꯑꯁ ꯌꯥꯏꯌꯦ ꯌꯥꯝ ꯐꯖꯕ ꯁꯖꯦꯁꯟꯅꯤ ꯍꯪꯆꯤꯠꯇꯒꯤ ꯍꯧꯅ ꯍꯦꯛꯇ ꯍꯧꯔꯁꯦꯕꯀꯣ ꯍꯧꯔꯁꯦ ꯏꯟꯁꯥꯡꯗꯨꯗꯤ ꯍꯥꯎꯍꯜꯂꯨꯀꯣ ꯑꯗꯨꯕꯨꯗꯤ ꯍꯪꯆꯤꯠ ꯈꯪꯉꯤꯌꯦ ꯈꯨꯄꯤꯁꯤ ꯀꯌꯥꯡꯒꯦ ꯍꯩꯃꯥ ꯅꯣꯡꯗꯝꯕ ꯅꯪꯒꯤꯗꯤ ꯀꯩꯗꯧꯉꯩ ꯇꯥꯏ ꯑꯩꯒꯤꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 6ꯇꯅꯤ ꯑꯩꯅ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯅꯣꯡꯗꯝꯕꯒꯤ ꯕꯥꯔꯗꯦꯗꯤ ꯌꯥꯎꯕ ꯐꯪꯒꯅꯤꯀꯣ ꯍꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩ ꯆꯥ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯂꯧꯊꯣꯛꯎꯔꯅꯨ ꯍꯌꯦꯡ ꯀꯣꯂꯦꯖ ꯂꯥꯛꯑꯣ ꯑꯗꯨꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯦ ꯆꯠꯂꯁꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯑꯗꯨ ꯁꯟꯗ꯭ꯌꯥ ꯍꯪꯆꯤꯠꯁꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯉꯟꯇꯥ ꯂꯥꯛꯑꯣꯀꯣ ꯅꯣꯡꯗꯝꯕ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯍꯌꯦꯡ ꯑꯩꯒ ꯑꯝꯇ ꯎꯅꯁꯤ ꯎꯅꯁꯦ